2013 Russiagi Chelyabinsk hariba Thursday meter kun pak chauba Eiffel Tower muk lumba asteroid Sundrangi nungdum mamakak taslaki. Hariba asteroid sina taslakpagi sapu maduda thadorkiba energy si Japan gi Hiroshima da thadakiba atom bomb tu pokhaibdagi fau saruk kun taruklom hen klibani. Sundrangi lamkoiba nungdumsina Prithibigi laimaida thungjallabagi thawdoksdaida building lising taret hena mangtahanki thukaiki loinana mioi lising amaga chongarum su tamthina sonkibani masigi size-muk chauba lumba asteroid si chahi humphumpu khudingi Prithibida amamamdi taslakalidana experts na phongdokli Russia gi thawdoksna tangna thokpa thawdoina thamkhraga aikoi laibuk phaba hairgadi grahasi ayamba sarukti mi tadaba dugumba singi paktana paksan leibana taraklamuksu makoisingsi mahasagar singdana namna tasingali aikoi objik meter kun khak pak chauba Eiffel Tower mak lumba asteroid makak taslakbana thohanba amangata khudong thibudu khanglabnina main topic tam lang batawsi ngasidagi chahi million humphudurki mamangda tasinkiba Prithibigi laimaidagi dinosaur pumba mahankiba asteroid tu changdam naragadi Russia da tasinkiba da asteroid tu diamok apikpan nungkup amagumbane haifau yai lakchaningba wafamdi hariba Prithibigi laimaidagi dinosaur pumba tumna manghankiba ngamba Nungjaodu ngasi 2020sida amuksu chap manana taslaknagadi kamdogani aikhoi khudingmak tumna sigadra haiba wafamsini Dinosaur Hatkhiba asteroid 7 taslaktuna Hatkhiba nate subna asteroid amakang Hatkhiba hariba asteroid si kilometer 13 dagina 15 faugi manungda pak chawi masimukti Prithibisigi khwaidagi wang chauba chingjaw wadi bekhigi Mount Everest gi fau hena pak chauba wangba lumba khudimksi helibani bhamna mutang sangit piyo karigumba Mount Everest si pungda mile singnifu yangna atiyada paiduna laklaga noigi laikaida nangi sumangna taslaklagadi kamdouni kari thokani fare warim khatawsi Dinosaur Hatkhiba asteroid tuna laima yoroktrigai nongthakta pairakpadu numittagi hena langnangan ugani masna laimaida taslakpa thengjalakma matamda thadorokpa energy dudi TNT dan trillion chamagi maya oigani masimakti Hiroshima da thadakiba atom bomb dagi saruk billion ama hena sakti kallabani Karigumba domna Nungjaodsna mai chaktuna pairakibadu ohauba mafam amada leiragadi adom maduna hektasin kibaga second khargi manungda thawai langani kilometer lishing amagi radius ta leiba jiba pan makhudimag second khargi manungda manil onduna paikhat paidu thokani sigani Karigumba asteroidsna London gi mayai chabukta taslakpo oiragadi UK Ireland France Belgium Netherlands Germany amasung Denmark de hingliba taibang mi yauna jiba pan khudimak ki thawai hathu lokthokigani taslakpadagi thadorakpa akibgi masak phangba maisha duna maram oiduna taslakphamdagi kilometer lishing hena thapa mafam dhauba uwa pambi singbi phauba mai grang chahangani Nungjaosi taslakhiba mahadestumadi sinthungna maijaw chakani maihau langpukna praloigi mato oigani Nungjaosi taslakhiba mahadesigi chap chaba taslakphamduda onthokna pak chawba onthokna se luba makhul amsu khutkani tawgani tamthiba saphuduna maram oiduna makhulsi kilometer chamyangkhai pak chawgani loinana kilometer kunlums lugani makhul sdaida Prithibisigi khwaidagi wangba chingjaw Mount Everest ani amasung Burj Khalifa ahum amaga amagi mathakta ama lonkhatnaduna hapsin bayagani changani haibani leinungi bunker amatanasu masigi mang takpastagi adombu kanbi bangamloi maramdi thangai nabagi saphudu daida 10.1 Richter scale da energy thadok handuna jwar ha halakani grahasigi saruk khradi tamthiba phibam amada fere haiduna khangani haibani Thengaina matung chaurangna minute nipan gi matungdadi maniloi kariwai onduna paikhatkiba ngasai akai atoi machet singdu asaba ut amasung leikang onduna nongi matogum amuk handuna taslakani masina maram oiduna chagliba maihau langpok lamai singdu singyangsin boina thokani amasung leimai si paksana leikang ut mai mahitana tha launa pungkup kupsin kiduna kangphal phunjan kigani
minit nifunga gi matungdadi masing mason naiba akanba nungsitna pungda mile chatruk ki chang yangna sisilakani masina maram oiduna mai chaklaba akai toisingdu koi pai amuk pai henduna onthok matausi hena sathialakani Karigumba Nungjaodsina mamangi matawdugum North America da muksu chap manana tasilakpa thoklagadi North America hariba mahadesima supnagi nongma khaktada mapung phana mang takhangani maida low pai du thokani Tengjin khibagi saphuduna maram oiduna akibagi masak oiba meter chahum long wangba tsunami su muk cheraksideda mitkap tholaktuna lansi pangsilakani masinasu loidri Tengkainabada thadorakhiba upul waiful maikhu ut laikang mayamduna nungsit ki leirol atmosphere state paksan na kungna sandokhiba phaijup kum subsin khiba maramna nungjaoksi taslakiba mhades numadi matam khradi pungba mamngani loinana prithibisigi atopa mafam singsu pungba mamdragasu numit masak uda nong phajana mangbadum numit kum mamni sari tawduna chahi ohum lumde dumuk leikigani yedana expert singna fongdongle Nungsa mangal phanglaktaba maram oiduna uwa pambising bisingna photosynthesis tawbada apan boirakpadagi hairiba chahi ohumsig manungda uwa pambising bikya sijilakani mastagidi mana masing chaba jibasing chara henduna siba horaklani makhoi siraklabanina makhoi bu chaduna hinglamba sahing chaba jibasingsu matam thinthajragasu siba nabadi adum hausilakani Mahusagi akoibagi khalchang khangkai kaislakpasna maram oiduna grahasida khundali tariba hingliba apunba jibasigi chada humputradi sigumba sundrangi nungjausi taslakpagi khudakki amusung tungkoiba effectsing na maram oiduna khangu thakta punsi longani grahasima sin thungna acid ki nong chugani loinana samudra mahasagar singi acidity level sathina wangkhalakani Masigi nungjausi taslakpagi haktak stada aikoina thingnagadaba khwaidagi chawba yeknaba hairagadi ising nungsit ayingasagi phibam hongkiba climate change haibisni masina oidoribani ahanba chahi kya amana uphul waiful utsingduna tha launa matam sangna atmosphere stada nation duna laikibana matam sangna numitki mangalsi laikha laima yoraktabadagi ritu hongmanaida nuclear winter gum khrak jingsinba makhalgi ningtham tha oidun talaigani Asigumba chahi kya sangba ningtham thasi loiraba matungdana ngasai chakhiba maijau mayamdagi thadokhiba chang yamlaba gas makhal kyana naunai khoigi nusitki leirol stada tinsilan khiba maramna chahi kya sangba phamna humangni iluzaba dungba makhalgi anauba kalen amamuk yoshilakani Henjinna ingba chahi kya sangba ningtham thadudaida henjinna saba chahi kya sangba kalen amuk tungilagadi grasda hingliba yamba jibasing honglakliba ising nungsit ayinga sadudaida chusin wasin hanbangamda thawai thaba haibisi masana tabani adubu mamang thakta nungjausi ga thakta dinosaurs pumba grahasi lemaidagi tumna mangkhibagum mioiba pumba tumna mangkhidabdi leite mafam khangna punsi kya mangkhragasu bigyan loksungna chungpoi oina ngagliba taibang mi hariba jibasingsigi oinadi ariba punsrol amada bidai kut haiduna onthokpa no punsrol amada dandi panduna hingnabagi fijang haidokpagi tanjadu ina thokani